Nongsum amadi pukhawda leiriba pambaina luchingba UNLF MPN na micham miyam ngakliba si tokhan bayaroi makoi atopa mafamda pukiba yaroi haina khundrakpam SC gi tongan ba lupsingna sinduna ngasi pangthokiba miyam gi mifam amana warep nakre Iramdam Kanbalup Ikal Village Protection Force BPF Sinamamade United Committee of Pukhaw and Makeng Dulaithabi Gram Panchayat Sinduna ngase Imphal East District ki Uyumpo Khunjau Community Hall da pangthokiba mifam aduda Ikal gi Chairman Ais Ibohanbi BPF ki convener Ais Soman United Committee of Pukhaw and Makeng Dulaithabi Gram Panchayat ki President T.A. Sanjoy Village Development Committee Uyumpo Khunjau ki President W. Kokngangbina Chingba Saryaki Mifam aduda miyam na amata oina yanaduna tongan ba warep kaya lauki Mifam aduda lauki ba warep sing adu pathokladuna Ikal gi advisor T. Nabakumar na hai mamang chegi me ahumdagi kuki sing na mitay da landaraki ba aduda star amadi center laingak na michamiyam ngakpa ngamdabadagi thauna faraba khul ngakpa kaya thoraktuna khul ngakpa haurakibani laingak na khul ngakpa sing phaganaba amadi mafam khara da punna thamnaba honarakba adu yaningdaba phongdoktuna ngasigi mifam asi pangthokpani mifam asina pambaina luchingba UNLF MPA gi camp Pukhaw amadi nongsumdagi lauthokiba yaroi karigumba namduna lauthoknaba honaraklabadi chapjana thengnaba haiba warep ka loinana maitai da landarakpa kuki sing cherak pidriba phawba khulngakpa singdagi khutlai lokhatpa yaroi chingkhong chingya da khundariba mitai khul singda combing operation chathaba yaroi lainga ki rule amagi makhada kuki immigrant sing khudaktagi tanthokhigadabani Separate administration taliba kangbu sing maru phangna manghangadabani warep sing asi laingangna miyam gi ihul khangna thabakta onthoknaba haizaba haiba warep su lawre haina mahangna makata ki mifam adugi matangda Ikal gi secretary Sarangtem Romesh na hai cycle rom da leiba kuki khulai paiba singna ikau sadulampa gengkuman dolai thabi mairen pangna chingba khulsing mai thakraba matung Pukhaw amadi leitan pokpina chingba te khulsing su khut thanaba honarakpadagi khunja singna license gan paiduna mayongnaki hanadagi nomai karamna kapkani khanglamdaba khunja singna kuki sing mayuk naringaida pambaina luchingba UNLF MPA gi battalion ama Pukhaw amadi nongsumda leirakpadagi kuki sing mafam asida henjilakpa ngamkhide haujik pambaina luchingba UNLF MPA gi camp kakching khunau amadi ingaurok henna leiba yaroi haiba haurakliba asina Thabak to onthораklabadi Kundrakpam Assembly Constituency Pumba Kuki Singna Paishin Kiba Yabagi Akiba Lai Hainasu Mahana Makata na Pongdoki